Sahi Kuntarom Tamakngai Mou Ama Hatkhre Amasung Mung Manungi Mioisina, Minung Sikangana Ordinary Matunda Hatkhre, Togok Haktena Sienariba, Nupi Mapureba, Police Fare, I never told say Yumtanariba, Samge, Nagaon District, Kamrup Subdivision Kimanung Sanba, Pandit God Village Tokibane, Nakidabi Mona, Adugimaming, Montu Bengam Kawe, Faro Mahakimapureba, Adugimamingna, Abdul Hamid Kawe Haide, Masagi Sahi Kuntarom, Suraba, Abdul Hamid, House Object Police Custody, Tamli Haina, Nagaon Police Station, the Pangba, Pau Aman Haide. Mihat aduda mahaki nupi atombi apopi mama amadi manong nupa su senai haiba khangmang amgaloyena January basingchu pagatuna wahang pahong thawak sathari hairi police pauna hai faraba sing adudi Abdul Hamid ki ani suba nupi Krusida katun apopi mama Halima katun amadi manong nupa Shamit Ali kawe paosna makhata ribade thawdok aduda hak thengna senari ba laikhidrabi nupi adui mapuroiba Abdul Hamid na ani suba nupi thirakpagaloyena ahan manupi oribi Montu Begermu matam khring yongmang dagi ot nebi thawak sathari ki haina su yumthang Laiba, Mio Sina Police Staff, Pongdok Palere, Heidi.